Kuki jo lalaubu singa chathanariba suspension of operation su makha tana chathadanaba center da taksinaba gi damak Manipur Legislative Assembly gi mifam na amatu oina LOUKHIBA WAREP adu singaduna Committee on Tribal Unity Cotu na Shinduna Kangpokpi District ta pung kunmari ki total shutdown chathakhiba adu ki sarukama oina ngasi miyam gi oiba Khongchat ama Chatkhre Khongchat adu da Manipur Legislative Assembly na kuki jo lalaubu singa chathanariba suspension of operation su makha tana chathadanaba center da taksinaba gi damak LOUKHIBA WAREP adu condemn tawduna KHOLLAO kaya su laukhi Khongjang adu da state lenga ki kanglu phurup naiba mawang yaningde amade Manipur gi TAMPAK ki mafam singda AMUK HANNA Armed Forces Special Power Act chana halu habina chingba KHOLLAO kaya su laukhi